सही अनि कुकी टेररिस्ट की लान अखोई मपुंग फार सही अनि हेलब हाइतारे को सही अनि हेलबा कुकी टेररिस्ट की लान दा अखोई ngasi bahawda अखोई पुंसी प्रजा अमने हिंग पुंसी महिंग अमगी मरक्ता इंग तप्पा नेला ताबा पुंसी महिंग अम ओइना हिंग ngam मरक्सिदा अखोई थदौगी अखोई टॉप लीडर खरा को टॉप लीडर खरा मणिपुर की तंबाकी लेमाइदा लापीदना अखोई मणिपुर की अबदु मापुन बचे तो लीडर सिंह कोकोमी अमुको फोक्स अमदे अरामते होंगी सिनाउ सिंह अदे इमा सिंह याउना अखोई फमिना बगी ngarang khoi रिसन अबे ngarang दे होने अखोई पेपर्स न के उजरे दाजे अदुबु खनगरिबा मनुंगी ओइबा नुंगी ओइबा हिडन एजेंडा नत्रगना खनगरिबा टॉपिक एजेंडा में आमनि मनुंदा मरु ओइबा पॉइंट हाइदु उ हाइबदुमक्ति याद्रि को फमिनरे हाइबदुमदि यामना कंफर्म तौरे अदुगु इंग तप्पा नुसिजाना लेमिनबा याबगी लंबी अमगी ओइबा अखोई अहानबा परिंग अमदो वरि सानाबगी खुदमदि मामिदि फंगे दाजे अदुबु सागी एरियाज द कोइना हुजिक यामना क्लियरिफाई अम तो होबा या पोट अमा हुजिक मियाम द थमनदरि पोट अमना थदौगी लापिरिबा दुगुंबा रेस्पेक्टेड सागी लीडरसिंगना यामुना यंबिगदोबुसि आई याम कोई थेमना कोई ममांगी तांग खरदगी सु थदौसिंगी रोल कोई जि उर लाई अदु बट साइ दाजिन हाइबी पॉइंट दुनी थदौसिंगी मरक्ता इन द नेम ऑफ थदौसिंगी मरक्ता कोई अदुम साइगी तोंगान बा आई इसाजी कुकी नि हैना अदुम कुकी क्लान अदुम या लाइगनी हैना अदुम पोंग ngang फोंग ngang टेररिस्टसिंगी अदुम लीडर ओइबा एमएलए काबा मयाम यावरी ताजिको अदु मयाम नंगासि कइदौरे मणिपुर थुगाइनबा मणिपुर साथीबदु क्राइम थोनबगी अखोई सही अनि हेलब क्राइम थोपा थोनबा दु सही अनि हेलब तंगकसे अखोई सथदु लापसु ममी दम तारी अदु लापिरिबा दुगुंबा थदौगी लीडरसिंग नंगासि फोंदोक बियो फुंजिदा तसेंना यामना क्लियरली ओइबा मसा अमा तुंगी मिरोनदा थदौगी दम हाइबा यानबा दु देन थदौना ngasi bo loriba role sini thadौना पामजबना सिनी थदौगी मरक्ता अखोई लीडर खरा तगाय फदना अखोई मौचन सेंग मी खर यावी है मचा खाइना तुंगी मिरोना तगाय फदना अखोई कंफ्यूजिंग लेतनबा को कंफ्यूजिंग लेतनबा यामना एरिया वाइज मदु खाइदोक पिर मतुंगदा यामना क्लियर पिक्चर में थंबिबम चंगी ताजिको अदुबो सागी एरिया से कोइन हंगजिंग सी अंगांग होरिबा अंगांग दि लायदना अखोई हजु लाइबा सही अनि हेलबा कुकी टेररिस्टनि लांदा तसेंना अखोई जदुम मोगी लेरिबा सागी से हॉकिप नुंगिप किगेन नुंगे मोगी पनमगे मोगी क्लान इन सबिन मयाम सिंग मरक्सिदे दम तसेंना थदौगी मरुइबा रोल लव मिओइ खदुम यावबु कोइ दम अखोइना दम उब दम ले तजिको अदु मयाम सि कंफ्यूजन से लेतना बतुंगी मिरोना यामना खोइ सागी यामना मसा नाइना खाइदोको यामना मसा नाइना खाइदोको दा अखोइ थदौगी ग्रुप सिना सी हाइरिबा मिओइ सिंगिना अखोइ सिनी अदु कुकी हाइरिबा सिंगिना सिनी कुकी हाइरिबा सिंग हरकम सिनी कुकी हाइरिबा सिंगी मोइ ममांगदबदि ngarang पोतबदि कोइना मोइ थदौना हाइरपदा ngasai कोइ दुम हाइबदा दुम पनबसु मोइ जे तसिं हाइदागदि कुकी नि हाइबसि पनबिगनु कुकी हाइबो होइ जे मोइ द सिन बिगनु गाइना मोइ अदु मोइना प्रेसिडेंट हो कोइ यावरि दाजि उरे अदुबु कुकी हाइबो वहि सि नौन लाखो अदु मंगसाइ कर हाइनि मोइ द ngasai कर हाइनि इनौनो मी मा फॉरेनर हाइतारे दाजि को फॉरेनर इलिगेंट इमिग्रेंट कंबु हाइतारे ने फॉरेनर कंबु मा अदुगी पार्ट मोइना जु हाइ देना मना ngasai कोइन हाइजनि दाजि साइ एरिया सिदा मोइना ngarang थंबदा मोइना ngarang हाइबदा यावरि सि दाजि थदौसी खोगी इथनिक आइडेंटिटी नते को मोइना हाइबदा हाइदि थदौसी इथनिक आइडेंटिटी नते political ideology or happening and मोइना political ideology or हाइबनि न मगी एम ngarang हिंदो खोइ दुजु उइ कुकी हाइबो नि कुकी से हाइबो कुकी से मै हाइ से कनान हाइदा TIM हाइबनि थदौगी लुप अमन हाइबनि को थदौ इनपिन हाइबनि कुकी से इथनिक आइडेंटिटी नते political ideology मनि हाइबनि मै हाइजि को अइता के साइ एरिया सिदा इथनिक आइडेंटिटी नते हाइतारगदि मोइ जे कनानो हाबसि कना पुंजना तोगुनो अदेन हजिक मणिपुर थोइबे इरांग सि मनुंगदा की रोल लौरिब कंगु सिंजे कनानो मोइ कमायना हरखिबनो कमाय तौरिबनो हाबसिमा ngasi थदौगी सिनाउ हिले यामना मयक सेंबा मयक लाबदु म क्लियरिफाई अम तौरिब चंगी हाइतारे को मयामना कंफ्यूजिंग लेतनबा अदु याम नुवाइतबा मना मुक्साइ एरिया सिदा मोइना ngara हाइको प्रेसिडेंट सिदा इंग तप हजरना होनबदा MHA ना अपन न पीरी बसी करी वखलोन लेबगे हैना माना गसी पेपर कोर्ट तो खंगम जियावरी मोइसी अकी अखंग हाइतारे मणिपुर की अपुनबगी सक्तम की दमा अकी अखंग के आगे मरत लाकोनी थदौ वेना पलगान से कोर्ट फोंग मतमदा मोइसी होटल दा क्लासिक ग्रांडे दा योरा मतुंग दा मोइ होटल का दे मपान थोन दे गाना सु मोइसी से कोर्ट पेन दा फुंदोइ दाजिको सही एरिया से दा हजिक तसेंगना थमोइ सेंगना ममसंगी हाइतारे दाजि एरिया से को सेंटर लीडर सिंजु मंगाई
ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ CSOꯒꯤ ꯂꯤꯗꯔꯁꯤꯡ ꯀꯣꯀꯣꯃꯤ ꯑꯃꯨꯀꯣ ꯐꯣꯛꯁ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯉꯁꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯅ ꯃꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯐꯝꯃꯤꯟꯅꯅꯕꯒꯤ ꯂꯝꯕꯤ ꯂꯧꯗꯅ ꯉꯁꯤ ꯐꯝꯃꯤꯟꯅꯗꯅ ꯉꯁꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯄꯤꯁ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯈꯣꯡꯊꯥꯡ ꯂꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯃꯁꯤ ꯑꯁꯤꯁꯨ ꯈꯪꯕꯤꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯈꯪꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄ ꯌꯥꯗꯕ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯀꯥꯎꯕ ꯌꯥꯔꯣꯏꯗꯕ ꯏꯁꯨꯁ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯀꯥꯎꯕ ꯌꯥꯗꯕ ꯊꯕꯛꯁꯤꯡꯗꯣ ꯑꯦꯁ ꯄꯥꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯖꯁꯇꯤꯁ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯏꯟꯕ ꯑꯃ ꯆꯪꯉꯤ ꯗꯥꯖꯤꯀꯣ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯑꯣꯏꯕ ꯖꯁꯇꯤꯁ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯃꯔꯝꯗꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯕꯁꯨ ꯍꯧꯔꯦ ꯖꯤꯔꯤꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯍꯨꯝ ꯌꯥꯎꯅ ꯍꯥꯠꯈꯤꯕꯗꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏ 2 ꯐꯥꯕ ꯍꯧꯔꯦꯅ ꯉꯁꯤ NIAꯅ ꯍꯥꯏꯕ ꯍꯧꯔꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯖꯤꯔꯤꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 50ꯒꯤ ꯃꯊꯛꯇꯅꯤ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯐꯥꯕꯤꯌꯨꯅ ꯉꯁꯤ ꯄ꯭ꯔꯖꯥꯁꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯁꯤꯀꯣ ꯑꯗꯨꯒꯨꯝꯕ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯊꯧꯗꯧꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅꯁꯨ ꯇꯉꯥꯏ ꯐꯗꯅ ꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗ ꯑꯆꯧꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯑꯩꯈꯣꯏ ꯆꯍꯤ 2 ꯍꯦꯟꯅ ꯆꯠꯊꯔꯤꯕ ꯂꯥꯟꯁꯤꯒꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯣꯏꯁꯤꯟ ꯅꯠꯇ꯭ꯔꯒꯅ ꯇꯉꯥꯏ ꯐꯗꯅ ꯀꯔꯤ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯥꯏ ꯄꯤꯁ ꯂꯥꯛꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁꯤꯒꯨꯝꯕ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯀꯂꯦꯛꯇꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯖꯁꯇꯤꯁ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅꯁꯨ ꯃꯗꯨꯒꯤ ꯁꯥꯖꯠ ꯄꯤꯐꯝ ꯊꯣꯛꯑꯦ ꯗꯥꯖꯤꯀꯣ ꯄꯤꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯗꯥꯖꯤ ꯊꯧꯗꯧꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯨꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯁꯤꯐꯥꯎ ꯎꯔ ꯑꯗꯨꯝ ꯂꯩ ꯗꯥꯖꯤꯀꯣ ꯀꯨꯀꯤꯒꯤ ꯃꯥꯒꯤ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔꯗ ꯂꯥꯛꯏꯕ ꯄꯣꯠꯁꯛꯁꯤꯡꯁꯤꯗ ꯃꯣꯏꯅꯕꯨꯗꯤ ꯍꯥꯏꯖꯩ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤꯅꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯧꯗꯧ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯃꯨꯛꯀ ꯑꯦꯒꯦꯟ ꯔꯤꯄꯤꯇꯦꯁꯟ ꯇꯧꯖꯔꯕ ꯃꯇꯨꯡꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯌꯨꯖꯤꯡ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯧꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯆꯥ ꯈꯥꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ MLA 10ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯦꯡꯕ ꯃꯣꯏꯅ ꯇꯧꯔꯤꯕꯒꯤ ꯃꯆꯠꯁꯤꯡꯁꯤꯁꯨ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯃꯄꯥꯟꯗ ꯆꯪꯉꯛꯑꯀꯥꯟꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯨꯝꯕ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯗꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯨ ꯇꯁꯦꯡꯅ ꯄꯥꯔꯇꯤꯀꯨꯂꯔꯥꯏꯁ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏ CSOꯒꯤ ꯂꯤꯗꯔꯁꯤꯡꯒ ꯑꯩꯈꯣই ꯖꯣꯏꯟ ꯀꯂꯦꯛꯇꯤꯕ ꯑꯣꯏꯅ ꯄꯨꯟꯃꯤꯟꯅꯔ ꯃꯇꯨꯡꯗ ꯍꯥꯏꯕ ꯌꯥꯕ ꯈꯪꯍꯟꯕ ꯌꯥꯕ ꯎꯍꯟꯕ ꯌꯥꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯆꯥ ꯈꯥꯏꯅ ꯑꯃꯃꯝ ꯊꯝꯃꯀꯥꯟꯗ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯟꯐ꯭ꯌꯨꯖꯤꯡ ꯂꯩꯇꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯑꯩꯈꯣꯏ ꯆꯪꯁꯤꯟꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯗꯥꯖꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯤꯕ ꯊꯧꯗꯧꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯄꯦꯄꯔꯗꯒ ꯍꯥꯏꯔꯛꯏꯕ ꯇꯉꯥꯏ ꯐꯗꯅ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯗꯥꯖꯤꯀꯣ ꯏꯝꯐꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯗꯥꯖꯤꯀꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯌꯨꯝꯗ ꯍꯟꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯍꯤ ꯁꯥꯡꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯥꯛꯆꯕ ꯐꯪꯖꯕ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯗꯥꯖꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯇꯥꯡꯀꯛꯁꯦ ꯌꯧꯔꯛꯑꯕꯅꯤ나 ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯅꯩꯁꯟꯅꯔꯒ ꯑꯦꯁ ꯄꯥꯔ ꯂꯤꯒꯦꯂꯤꯇꯤꯗ ꯗꯥꯖꯤ ꯇꯥꯕꯤꯔꯤꯀꯣ ꯇꯥꯖꯦ ꯍꯥꯏꯕꯤꯌꯨ ꯑꯦꯁ ꯄꯥꯔ ꯂꯣ ꯄꯣꯏꯟꯗ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯦ ꯏꯪ ꯇꯞꯄ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯗ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯂꯦꯛꯇꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯔꯥꯟꯕꯅ ꯆꯤꯅꯤ ꯑꯆꯨꯝꯕꯅ ꯆꯤꯅꯤ ꯏꯁꯤꯡ ꯊꯥꯎꯅꯤ ꯀꯨꯀꯤꯅꯤ ꯊꯧꯗꯧꯅꯤ ꯊꯧꯗꯧ ꯍꯥꯏꯔꯤꯕ ꯃꯅꯨꯡꯁꯤꯗ ꯀꯨꯀꯤꯒꯤ ꯑꯣꯏꯕ ꯁꯤꯒꯤ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔꯁꯤ ꯌꯥꯎꯗꯦ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯁꯤꯅꯤ ꯒꯥꯏꯁꯦ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯀ꯭ꯂꯤꯌꯥꯔꯐꯥꯏ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯄꯤꯛꯆꯔ ꯑꯃ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯈꯪꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤ ꯇꯁꯦꯡꯅ ꯒꯚꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯗꯦꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯣꯟ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯔꯤꯕ ꯂꯤꯗꯔꯁꯤꯡꯅ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯊꯧꯕꯛ ꯊꯧꯗꯥꯁꯤꯡꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯏꯕꯁꯤꯡꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯗꯅꯕ ꯑꯩꯈꯣꯏ ꯑꯄꯥꯝꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗꯅꯕꯒꯤꯗꯃꯛꯇ ꯈꯨꯔꯧ ꯊꯥꯅꯕ ꯍꯣꯠꯅꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯗꯁꯨ ꯑꯗꯨꯃꯛ ꯁꯥꯡꯗꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯂꯩꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯆꯤꯡꯗ ꯉꯝꯃꯛꯇꯦ ꯉꯁꯤ ꯃꯣꯏꯅ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤꯗ ꯇꯥꯛꯄꯗꯤ ꯇꯁꯦꯡꯅ ꯁꯦꯟꯇꯔꯗ ꯋꯥꯔꯧꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯉꯥꯡꯉꯤꯕ ꯒꯚꯔꯟꯃꯦꯟꯠꯗ ꯋꯥꯔꯧꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯉꯥꯡꯉꯤꯁꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯗ ꯁꯝꯊꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯐꯤꯂꯝ ꯑꯃꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯐꯖꯅ ꯂꯤꯂꯥ ꯁꯥꯟꯅꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯆꯤꯡꯗ ꯉꯝꯃꯛꯇꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯁꯥꯟꯅꯔꯤꯕ ꯗꯥꯏꯔꯦꯛꯇꯔꯗꯨ ꯁꯥꯟꯅꯔꯤꯕ ꯔꯣꯜꯗꯨꯒꯤ ꯃꯔꯛꯇ ꯇꯁꯦꯡꯅ ꯚꯥꯕꯣꯛ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯌꯦꯡꯖꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯐꯖꯕ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯉꯁꯥꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯀꯨꯀꯤꯒꯤ ꯊꯧꯗꯧꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯥꯏꯕ ꯂꯩꯖꯔꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ 34ꯒꯤ ꯃꯅꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ
ꯅꯠꯇꯕ ꯂꯦꯝꯍꯧꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯉꯁꯤ ꯂꯩꯍꯧꯔꯤ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯃꯤꯑꯣꯏ ꯂꯥꯈ 30-30 ꯈꯔ ꯍꯦꯟꯕꯁꯦ ꯑꯩꯈꯣꯏ ꯁꯤ ꯉꯁꯥꯏꯒꯤ ꯄꯥꯃꯣꯝ ꯇꯤꯡꯉ ꯂꯩꯕꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯗꯅ ꯆꯞ ꯆꯥꯅ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯊꯧꯗꯥꯡꯗꯣ ꯐꯨꯗꯣꯛꯄꯤꯔꯀꯥꯟꯗ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯀꯅꯥꯅ ꯀꯔꯤ ꯀꯅꯥꯅ ꯀꯝꯗꯧꯕ ꯀꯨꯀꯤꯅ ꯀꯅꯥꯅꯣ ꯊꯥꯗꯧꯅ ꯀꯅꯥꯅꯣ ꯗꯦꯟ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗ ꯍꯧꯔꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯀꯨꯀꯤꯒꯤ MLAꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯅ ꯀꯔꯤꯅꯣ ꯀꯨꯀꯤꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯅ ꯂꯧꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯄꯨꯟꯅ ꯍꯥꯏꯃꯤꯟꯅꯕ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯇꯥꯖꯩ